Houkhiba tang tharambagi shak-khangdaba singna Kwatha Khunou Village Chief ki Yumda tharambagi thouong adu yaningde. Kwatha Khunou ki Khunja sing Athubada Masa-Masa ki Yumda Hanba Yanaba Leingakna Thabak Paikhatpiyu haina Kwatha Khunou Village ke Secretary Laishtam Sanjoy Meitei na phongdorakli. Major Khulda leiba Manipuri Press Club ta pangthokpa paugi mifam amada wafam ase phongdokladuna mangna makatana hai molfai kuki khul amasung bongyang natana Kwatha Khunou manakta atei khul amata tade. Myanmar irang thoklingai chera kumja English ingani shumna kulhumdoi ge me ahum da khanghaudana thorakiba irang adudage Kwatha Khunou gi Khunja sing me ahum dagi la mapan fauba Kwatha Khunjau da thoraktuna leinakibane adubu Khunja sing ana ayek yawrokpadagi tangai fadana tampakta lakhibane Khunja sing na yum thadoktuna thorakpa matamda potjai ayamba yumdagi puthorakte Houkhiba tang taraga mathoi gi numidangda molfai kuki khulgi ningthauna Kwatha Khunou gi laifam rom thangba maikaidage haurakba lamaina waibadage yummai chakle kanba ngamdre haina phone tawrakhe yummai chakpa adu naha khara chalaga yengrubada shak-khangdaba mi ahumna mai chudun leiramba thengnabadage makhoi ubada chenkre haina molfai gi ningthauna amuk hana phone tawrak hairakhe mahakna hairakliba wafam asi aranba wafam soidana oigani masida lengang akan mamideng changbiyo Kwatha khungang ase picture abasu Khunja singna border ngakpagi lawriba thodang ase aduki matik chawi Kwatha gi Khunja sing matau karamna khul thadorakhibano haiba mibung khudingmakna khangnaraba wafamni Leingakna irang asi Athubada loishinduna Kwatha gi Khunja sing masa-masa gi Yumda Hanba Yanaba Leingakna singbiyo hainaso mahakna leingakki puning tingsinkhe Kwatha Khunou gi yumje kamaina akoi thadokhibno haibase mayam loi khangnaraba wafam ngaktani akoida laiba threat se makhan ne khunji picture batarasu akoina lawriba border ngakpagi daita se adumatik chawe ado kamain tawra akoina khunji thadorkino haibado mayamna lairiba ireisa mayam loi khangbiraba ngaktani Burma gi hek irang haubadagi moigi PDF gi movement adumatik wangkhale moi camp base camp sagale adudagi moi masen Myanmar army ga moiga khuthoknaba adudagi aki hangna nangdana nupi angang miron bi phawba khoi siena dana khotana sapadaw jaga sanaba adugi khitang pharakpagi timing sida hajiki laibe irang ji mu thoropane asida asama phanasu Kwatha Khunou da permanent post hangaga village ki protection pibusu ngamdabagi akoi sumain tawraga Khunjau da ship tawgibane adana mi leitaba yum mai thabane habigano leiba yum da ho yam value leina khalle akoi hanninge adubu tangai phatabagi punsi base yam maru oi khanbagi akoi tangai phana thado lakpane adumaina lana akoi gi mai thara matung adumaina sandopiro ai gi side ge adumaina thamjagi